Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Christmas kumai mamangda raija sida COVID vaccine sada sama kapnaba miyam puna hotnaminarasi haina Mukhyamantri Nongthombam Birena appeal tauri Manipur da haukiba pung kunmari da COVID ki anoba ke sumbudrani pan thengnakhi naba phabagi sangsa da marifudara tare dasmik nipan ahumni Jiribam jila da har ghar dastak campaign gi makhada COVID vaccine gi anisuba dose mapung phana kapthoknaba thabak paikhatle Hanagi Mantri amasung Lok Janashakti Party gi losingba MLA Karam Syam ngasi BJP da yaukhre amasung Rajapal amasung Uparajapal singi yangkhema thoi suba mifam Rashtrapati Ramnath Kovind Sabhapati oiduna pangthokre Leibak asida COVID ki vaccine dose ko tisa mahena kaptuna anoba itihas semle khongjang asi hena maipak hanabagi damak kana honabiriba doctor nurse frontline worker amasung vaccine kapthoklaba miyo khuding makpu akasbani ne kai khumnaba uchari ekhoina pandamasi yoba ngamlabasu COVID-19 gi lantheng asi loidribana tabiriba miyamna laichat asidagi komthokpa tawbiganu tabiriba punamakna hek yaba makhai athuba matamda vaccine kapthokpiyo atopa miyo sing vaccine kapada sumateng pangbiyo Harau kumai matam asida sambanyo mari ngakna chatpinaba haijari COVID vaccine kapthokpiyo face mask upiyo phut taruki social distancing thambiyo maimit amadi khutsa sengna hamdokpiyo COVID-19 ga mari lenaba ipau singidamak national helpline number sing 0123978046 amasung 1075 ta aduga raijagi helpline number na 038524116668 amasung 1800345381 ta phone tawbiyo Hauzik mapung oiba pau Christmas mamangda raija sida COVID vaccine sada sama kapnaba miyam puna hotnaminarasi haina Mukhyamantri Nongthombam Birena appeal tauri mangna hai masi miyamna Christmas ki kumai harau nungaina pangthokpa ngamnabagi damaktani Imphal gi khumalampakta jila 13 gi COVID vaccination express lamthabagi thoromda wafam asi mahangna phungdokhibani Mukhyamantri na hai Raija sida COVID-19 gi phibam phagalakli amasung positive oibagi sang hantharakli hida kapa yaraba miyoi singna thuba matamda COVID ki vaccine kapthokpinaba appeal tawraduna Mukhyamantri na hai handakta Pradhan Mantri ga video conferencing gi khuthangda wari sanabada singi jila singda COVID vaccine kapagi sang nemliba dugi matangda nungnangba phungdorakhi mangna hai tampaki jila sing amasung jati gi oini yengbada raija sigi singi jila singda COVID vaccine kapagi sang yamna nemli COVID-19 ki matangda aranba pausing thajabiganu hairaduna search ki lusingba sing khulgi khulakpa amasung singi CSO gi lusingba singna miyambu laichat asidagi ngakthoknaba thuba matamda vaccine kapthoknaba honabada mateng pangbiyu hairi CSR thaurangi makhada Care India na COVID vaccination express ki damag haujik phawbada gari chama kun amasung staff pirakle Manipur da haukiba pung kunmari da COVID ki anoba case sumbudrani pan thengnakhi ngasigi oina positive oibagi sang sada mari dasmik anini hairiba matam asida Imphal istagi miyo yama leikhide Raija sida hojik phawbada COVID positive oiba punba masing lakh ama lising kunmari chahum kunipan sure leina asidagi leikhidaba misingna lising ama chamapani phuma thoi sure Raija sida hojik COVID ki active case satret humphuma thoi leiri ngasi miyo ni phuna ba phaduna discharge tawkhre Hauzik phawbada naba phaba punba masing lakh ama lising kunmathoi satru kuntaruk sure naba phabagi sangna sada marfudra tare dasmik nipan ahumni Surasanpur da leiba mahiroi singi hostel amada mahiroi tara taret COVID-19 positive oiba thengnakhiba dugi makha tarakpada ngasi jila dugi deputy commissioner Pawan Yadav na sabhapati oiduna district administration na sinduna DC conference hall da mifama mapangthokre mifama duda SP CMO medical superintendent Private Schools Association, Joint Students Body sing amasung ZEO sing sarugyakhi. Mifama duda jila aduda leba school khuding makta class 8 ki makha sing school ka da bahina warep lauki. Masigi mathakta oja sing oiba vaccination camp amasu pangthongna ba warep lauki. Masigi matangda aikhoigi Surasanpur paumi gi paudam ama. Ngarang Churachandpur Jilla da hostel amada angang taratare COVID positive phangbadagi ngasi Churachandpur Jilla gi DC makhada SP CMO ZEO medical superintendent joint student bodies ga SDO mayam mi phamda Churachandpur Jilla gi school mayam class 8 makha physical class lawra roi haina warep lawre panba yai Churachandpur Jilla gi school ayamba se sarkarna school hangba order leba mamangda school mayam se ka akhrabani ngasi Churachandpur COVID report da mi aningakta
positive lay. Agas pani Imphal gi pau gidamak Churachandpur dagi Francis Samate. Jiribam जिला की ओइना सही असिगी अगस्त 18 दा मिपुंग खुदिंगमा कोविड वैक्सीन की अहानबा डोज सादा सामा कापख्रबा मतुंग अनिसुबा डोज मपुंग फाना कापथोकनबा सरकार अमदे लानाय संस्थान सिंगना थबक कया पाइखटले अखोगी जिरिबम पाउमी ngathem biswajit na hai tha sigi ahumdagi kunthra phawbugi manungda yumthong khuding changduna hida kappa yaraba mipum khudingmak hida kapthokna wigi pandamda jiribam gi oina mafam saba mi punba yaba mafam singda hida kappagi thabak chatharakli जिला सिदा हौजिक फावबदा अनिसुबा डोज की सादा हुम्फु यौसिलकले राज्य की हक्सेल विभाग की पाउपल अदुना अखोगी पाउमिना हाई हक्सेल विभाग की वैक्सीनेशन एक्सप्रेस की गाड़ी सिंह जिला सिदा हेक थुंगलबगा हर घर दस्तक की मखादा युमथोंग चंगदुना टिका थाबगी थबक पाइखटलगनी सही असिगी अगस्त 18 जिरिबाम डिस्ट्रिक्ट की ओइना कोविड वैक्सीन की अहानबा डोज सादा सामा कापथोकपा ngamba district ama oina lauthokhra matungda anisuba dose ki damak oina so akan mamongda miyambu covid vaccine kapthokna ba khonging changsilakli November 3 dagi kunsa phawbugi manungda jumthong khuding chatuna hida kapagi thabak chatharakhibana anisuba dose ki damak oina so sada humpu ki chang josilakli haina medical department gi makai dagi phongdorakli loinana jumthong khuding chatuna hida kapada sijinagadaba department gi gari sing jiribamda hek thunglabaga har ghar dastak ki thabak su paikhatlagani haina Chief Medical Officer na phongdorakhi Akashbani Imphal gi pawgi damak jiribamdagi ngathem bisajit भारत न निंग तमलकप सही हुंबुद्रा मंगा सुरकपगी पालन आजादी का अमृत महोत्सव का मरी लेना आकाशवाणी इम्फाल की ई पाव कांगबुना क्विज की सीरीज अमा इराई नुमित खुदिंगी नुमिदांग पुंग 3 मखाई की पावदा संदोकले राज्य की आर्ट एंड कल्चर डिपार्टमेंट का खुसम नदुना सिनबा क्विज असिगी असुंबा पावखुम पिरकपा ख्वाइदगी इहान हनबा मियोय अहुम खनगतुना सर्टिफिकेट अमसुंग मेमेंटो पीगनी क्विज असिदा मियामना सरुक याबिनबा पावजेल असि पिजरी ताबिरिबा पावसे आकाशवाणी इम्फाल दगिनी हानगी मंत्री अमसुंग लोक जनशक्ति पार्टी की लुजिंगबा लंगथबाल केंद्र की एमएलए कराम श्याम ngasi बीजेपी दा यावख्रे इम्फाल की कैसामपाट नितैपा चुथेक्ता लेबा दोलसी की ऑफिस दा पांगथोकपा थौरम अमदा बीजेपी मणिपुर स्टेट की प्रेसिडेंट ए सरदा देवी मणिपुर की इंचार्ज संबित पत्र अमसुंग दोल की नेशनल जनरल सेक्रेटरी ऑर्गेनाइजेशन अभय गिरी न श्री श्यामबु तरामना ओखी तुंगदा सजिंग माइरेंखोंग दा पांगथोकपा मियाम की मिटिन अमदा श्री श्यामबु ओखी थौरमदुदा सरुक याखिबा मुख्यमंत्री नोंथोंबम बिरेन हाई बीजेपी असि धर्म लेबा अमसुंग असुंबा तौबा राजनीति दोल अमनी राज्य असिदा बीजेपी न लुचिंगबा सरकार अमुक हलखिगनी मांगना हाई नहासिंगना राजनीति दे यावसिलकपा हाइबसि अफबा खुदम अमनी श्री बिरेन हाई राज्य असिदा हौखिबा सही खरा असिदा मियामना उरिबा शांति रक्षा की फिबम असि मखा ताना लेहनबा हाइबसि यामना मक्तंगाई फदे aduna honorable prime minister Narendra Modi ji yang kumna Amit Shah ji aduga Nada ji national president Bharat ki achauba state mayam ama panaraga su Manipur gi amani north ki kumna yengaga laiba adugumba leaders ne aikoi gi Manipur da ILP pirakhiba law and order gi matang da head aikoi na pami ge support obirakpa mangkraba kaukraba ipa ipusin bo makhoi na ningsing birga ngasi Mount Manipur ga na thorakhiba sigi damakta tawimal ai kaujroi बीजेपी ने कदम काउरो प्रधानमंत्री नरेंद्र मोदी ने नवंबर 15 ट्राइबल फ्रीडम फाइटर सिंह की नुमित जनजातीय गौरव दिवस हाइना पांगथोलगनी हाइना लाउथोखिबबु बीजेपी शेड्यूल ट्राइब मोर्चा मणिपुर न थागतपा फोंदोरकली केंद्र की पेट्रोलियम अमसुंग नेचुरल गैस की राज्य मंत्री रामेश्वर तेली नंगसी थौबाल मेला ग्राउंड की कम्युनिटी हॉल द पांगथोकपा थौरम अमदा प्रधानमंत्री उज्ज्वला योजना की मखादा नुपी सिंह द साक थोंगनबा गैस सेंथोखरे IOC इम्फाल डिवीजन सिनबा थौरमदुदा मंत्री हाई उज्ज्वला योजना फेज 1 की मखादा लेबाक सिगी इमुंग कोटी 9 द लेमना साक थोंगनबा गैस पीखरे उज्ज्वला स्कीम की अनीसुबा तांककता हौजिक फावबदा गैस कनेक्शन कोटी अमरोम पीखरे ngasi की थौरमदुदा नुपी हुमफुरोम द गैस कनेक्शन यंथोखी मालेम असिदा हौजिक ऐंगसा की खल कायरकलिबासिना राज्य असिदा लेरिबे इफुसिंग मांगसिलकलिबा सिगी मतंगदा राज्य की डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज न लुचिंगबा मेहुत कांगबु अमना उखरुल जिला की लुंगहर खुलदा थिजिनबगी थबक चथरी अखोगी पाउमी सोथिंग सिमरेना हाई विभाग असिगी जॉइंट डायरेक्टर डॉक्टर ब्रजकुमार न लुचिंगबा अखंग हैसिंगना ngasi miyam gi oiba mifam ama pangthokhi amasung mafam aduda numit taruk ni leiduna hiram asigi matangda thijinbagi thabak sathagani akashwani ga akhanna unabada Sri Brajakumar na hai lunghar khulbu project asigi damak pilot site oina khalibagi maruiba maramde ukrul sahar da piriba ising asi ayambana mafam asida leiba iput singdagi ni mangna hai raija sida leiriba iput singi sada yankhai di kangsilakle
Raija sida lairiba ifut lising ama chama taramari pumba thijenaba pandam thamli. Mathang sahi March phawbada thijeliba sigi final document puthoknaba honari. Study is loibang amaba amadi geological profiling mapping loibang amagati yam fajaba khoi document ama sarakanda masi government of India gi niti ayog na pukhalaiba springs management ki national go policy stage da platform am lobung gadra Manipur gi bisu spring management gi ba policy ma khapsan mangam gadra haibgi pandam galona khoi hai study saksila hobani on local people sing da khona capacity building toramaga laiba food sing se how to manage and how to conserve how to protect haibgi issues is da khona yankanna paikhat pangona bi training piram bagi pandam Bharat Sarkar gi Integrated Beekeeping Development Center gi makhada iroi sembada laiba CAU gi College of Agriculture da khoyoktuna khohi marang kaina puthokpa ngamle. Hiramasi gi matangda college asigi entomology department ki head Dr. Khumuksam Ibohol singna Kaspan Imphal gi ipau kangbu da hai English ani tara gi horkhiba scheme asigi makhada tongan ba self help group singna khoyoktuna khohi marang kaina puthokli. Quality lairaba amadi matam kuina liba yaraba khohi asi miyamda gram samanga da lupa sahum da fanghali amasung college asida laktuna miyamna khohi asi leiba yagani. Bisnupur Jila gi electoral roll observer Sri M Hare Krishna na jila aduda paikhaliba electoral roll gi special summary revision gi matangda hayeng nungthil mifam ama pangthokani. Maramaduna jila asida leiba rajniti dol singna mifam asida saruk yabinaba deputy district election officer gi cherol amana khanghalakli. Sri Haulian Lal Guite nang asidagi None Jila gi Deputy Commissioner oina thabak paiba haukhre. Rajasthan Kadar gi IAS officer ase Manipur da hauzik deputation da lakpani. Handak ta pangthokiba Assam gi marak ki mikhal da mahak mikhal gi observer oina satkhi. None Battalion Assam Rifles na sinduna Kangpokpi Jila gi K Sinam village da ngasi lifestyle disease haibasi gi matang da lecture program ama pangthokre. Thoramduda nisagi polam sing sizinabana tongan balaina makhal kya thokhalakpagi matangda su akhang hisingna wangangki Churachandpur Battalion Assam Rifles na Bisnupur None amasung Churachandpur gi mafam kya da Azadi ka Amrit Mahotsav ki saruk ama oina National Education Day pangthokre. Akasbani Imphal dagi pauta biri Rajyapal amasung Uparajyapal singgi yangkhaimathoi suba mifam Rashtrapati Ramnath Kovind na Sabhapati oiduna Rashtrapati Bhavan da ngasi pangthokre. Rashtrapati na Sabhapati oiduna pangthokpa handaki asi tharaga marirak subani. Mifam aduda Uparashtrapati M Venkaiah Naidu, Pradhan Mantri Narendra Modi amasung Griha Mantri Amit Shah yauki. Mifam aduda wangangbuda Rashtrapati Ramnath Kovind na hai leibak asina COVID-19 laichat thengnanaba achetpa phirep amaga loinana khongjang changsinki. COVID-19 lan thengnanaba honabada thodang loriba COVID warrior singbusu mangna thagatpa phongdokhi. Rashtrapati na hai COVID-19 warrior singna laichat asi lan thengnanaba kathokpaga loinana honari. Leibak sida hauzik COVID-19 gi vaccine koti sa masumna nipan hena kapthoktuna thorang asi mai pakna changsilli. Mangna hai Sarkar amasung Baigyanik singgi hona jamanna laichat asi thengnanaba vaccine sing Bharat na puthokchaba ngamle. Masigi mathakta vaccine maitri gi makhada Bharat na tai leibak singbusu mateng pangli. Kendra gi Haksel Mantri Mansukh Mandaviya na Rajya amasung Union Territory singna Har Ghar Dastak ki campaign hena khumang yangsil hanaba hairi. Rajya amasung Union Territory singgi Haksel Mantri singa Har Ghar Dastak COVID vaccine campaign gi matangda video conferencing gi khuthangda wari sanabada mantri na hai Miyambu COVID ki vaccine anima kapthoknaba pungning thawatgadabani amasung manung hanjina lairiba mipum khudingmak tika kapthoknaba honagadabani. Loisilakpada COVID-19 dagi ngakthoknaba COVID vaccine kapthokpa, face mask uppa, phut taruk lapnana laiba, khusa amadi mai mi taru tanana thamba haiba samba thawngsing asi ngangna chatpinaba amuk hana ningsingjari. Aroibada maroiba pau amuk hana. Christmas kumhai mamangda Rajya sida COVID vaccine sada sama kapnaba miyam punna honaminarasi haina Mukhyamantri Nongthombam Birena appeal tauri. Manipur da haukiba pung kunmari da COVID ki anoba case humbudra nipan thengnakhi naba phabagi sangsada 34.9 Jiribam Jila da Har Ghar Dastak campaign gi makhada COVID vaccine gi anisuba dose mapung phana kapthoknaba thabak paikhatle. Hanagi Mantri amasung Lok Jana Shakti Party gi lusingba MLA Karamsyam ngasi BJP da yaukhre amasung Rajyapal amasung Uparajyapal singgi yangkhaimathoi suba mipam Rashtrapati Ramnath Kovind na Sabhapati oiduna pangthokre Pauloi jare.